26 more information pibne hoi phajan information piraga lakane lae adu lagraga adum yengba lakpra haina khallaga bangar mayam chi moina thugai bigre adu di angang sing ai khogi angang sing di kramoina laigani bangar shem da na irang gi matam sida open di leba yabro noi mayam na shu khangani aduga bangar du loina thugai bigre adu pho khoi yare haina amuk shemkat ai gi ming aruna muinau aina Thawai Shinalongi Vice Chairperson ne adu ngasi icha sing noi media person na chumoina lakpi bese khoi gi damak shu yam nungai khoi gi harau bu shu han phondok jari meitelon che khoi di manipur macha ne her shu khra waye ashi yangba mi mayam na shu ai gi ashoi ba kyam yaw ru shu khra kokpi yo habse han na ai nijaningi alan ba kyam yaw ru shu ngangba yam waye ahan bada asida labor moi security forces sing na akhoi na hawbada gi date 11 dagi akhoi sida phamba hawai no pi sing se ko sina main road ne adu gi du thamo adu di han phamra khrabne tham khrase last moi na akhoi bu haibase noi phamgunu akhoi na noi bu ngak pi gni aduga kuki khoi na noi kaplak ro shu noi respond pi gnu akhoi pi gni haibane ko okay akhoi moi gi haiba illaga akhoi di reply pide kapte amuga next time the kari tore heraga noi kapradi noi budi khoi kapani haire ahan ba kap khoi bu khoi na action lagni kuki na han noi da kaplakadi kuki khoi da kapkani noi na kapragadi noi da kapkani haibne moi na haibasi ko adu shu moi promise fail waire kuki na kaya han na kapkhre moi kari shu action laude nungdang da kaplo shu nungthing da kaplo shu moi ma pam spot to shu yang ba shu lakte moi gadai chatpra du matam da di khangtre khoi ko aduga akhoi se ngam da na after 50 minutes kumba gi matung da di mi oiba angang singak to ne na mo shungam da bagi amarak anirak se akhoi reply pibne reply pib se kari akhoi na paiba khudlai di simple cartouche mukhon na shu khangani moi na di automatic rifle kari ra mayam sina kaplak bane ko to insra sniper la khangde khoi mukhon se moi di jat yam la e aduga nahan de 26 more information pibne hoi phajan information piraga lakane la e adu lagraga adum yengba lakpra haina khallaga bangar mayam chi moina thugai bigre adu di angang sing ai khoi gi angang sing di kramoina laigani bangar shem da na irang gi matam sida open di leba yabro noi mayam na shu khangani aduga bangar du loina thugai bigre adu pho khoi yare haina amuk shemkatte dum kirno thugai raga leiribne spot mayam do horen media khoi na shu yengraga khangani aduga muga mathang da date 27 nomik che village gi headman leirushu without information kari cho notice the bida police shu yaw da bada moi khak da lagraga bangar se mu thugai raga ai khoi na hat macha semra kri kumba nong sha di nong churadi kitang ai khoi shelter oiningai sembu phau loina mai thadok pi grabne adu ai khoi gi concern leitabane adu moina tore se yam bushit ta ba khoi budi kuki budi luna yerum kai gni hai bukum na thambiye ai khoi di kari shun na ta ba hui okum na lawkhre center forces si mataw se ai khoi yam pamdre aduga muga nahan Friday se akhoi gi damak di Christian mayam na khangani Jishu na akhoi mayam gi sibi ban nomik oiraga akhoi mayam fasting oiraga parthana tobu nomik ne adubu akhoi area gi nupi singse adu phangde akhoi sida lakraga duty level lapne lakpi khigunu moi lakne na information la eko lakunu akhoi gi Good Friday ne arsu moi ya deba ya dabu gi akhoi karaga mo lere leba kansida last di akhoi fasting chu yaw de program yaw da bakanda yaw da na lakhra bakanda la oi mo haire duga akhoi se punga hum bhaw le raga mo halle amuga Saturday sina lakani hebe akhoi mo kare lagni ngai toraga mo se main road ta gari khamraga leye laksho lakti drone se anirak tharaga lakpane mo su ko adum inquiry spot inquiry survey ra akhoi khangde adu moi na lakri si kiri gira heraga moi si akhoi shu khanglamde adu moi kiri maram no haina akhoi shu dum leirambane aduga Saturday da drone tharaga Sunday nungdang se 6
around 6 p.m. da oiramni moina kappa hawbasiko kapraga pung ama pho kapane adudi ngasai khoi ning thawna su phajana haibikhre adu oiradi moina drone tharakraga survey lawraga kuki khoi da report biribra haibase akhoi di thajaye akhoi ngisidigi hawna center forces security se akhoi thajaba leitre moi leiraga akhoi ing tappa peace porok pige ra hairaga oiramde moina henna amarom the partial tawraga akhoi mangningai naga macha mayam se manghalaga kuki lehenge haiba moigi policy plan oiba male haiba se akhoi di khankhre aduna hojiti ayina lona changba yade khamba yade arasu akhoi di khamgani ngasidigi hauna khun asida center force haiba se lakhan bigunu haiba se higher authority phoi bochu haininge aduga moi coordinate tawraga asmoina dum kapraga lere kapasida kari kumba akhoi di bangar su leitre icha sing iwa sing amado nongmeishina shokraga anna aye ashiba tho ngasai center police laiko police khoi ga center force sin moina dai logera ashiba midu moina hinghan gera moina ngak pigera ashi moina risk logni arede phai akhoi bangar su leroi duty su phamoi ngisidege adu moi yaye heba signature sign down raga bio akhoi bo ayaba adu wairade akhoi shudu shula oi icha sungsu yumda nungai na tumhan khrage adu moi ngamgera ngamoidra hebdu akhoi pamme adu center government na su akhoi state government na su ase khra phajana yenshin biraga achum base puthok piyo ngasai center force na akhoi bu promise tawraga fail tabu kumna di tohan bigunu moin ahan ba kap khoi da akhoi action logani haibani ngasi phau action lobo leitri haibase noi mayam da hojik haining bani